ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯗ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯁꯦ ꯁꯨꯡꯄꯪ ꯍꯦꯛ ꯐꯪꯗꯦ ꯉꯥꯁꯦꯠꯀꯤ ꯊꯨꯝꯆꯦꯠꯀꯤ ꯕꯥꯀꯤꯒꯤ ꯁꯤꯛꯀꯤꯒꯤ ꯁꯦꯠꯀꯦꯒ ꯆꯥꯒꯦꯒ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯑꯇꯩ ꯀꯔꯤ ꯂꯩꯔꯤ ꯅꯁꯛꯇ ꯎꯅꯦ ꯈꯟꯕꯗ ꯌꯨꯝꯗꯒ ꯑꯃꯇ ꯍꯟꯖꯟꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣ ꯌꯦꯔꯨꯝ ꯇꯟ ꯆꯥꯒꯦ ꯌꯦꯔꯨꯝ ꯍꯧꯔꯣ ꯑꯦ ꯀꯗꯥꯏꯗ ꯌꯦꯔꯨꯝ ꯍꯣ ꯌꯦꯔꯨꯝ ꯂꯩꯅ ꯄꯩꯁꯥꯒ ꯑꯃꯇ ꯂꯩꯇꯤꯌꯦ ꯅꯠꯇꯦꯅꯦ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕꯤꯈꯤꯗꯣꯏꯅꯣ ꯄꯨꯔꯒ ꯁꯤꯖꯤꯟꯅꯕꯗ ꯃꯤꯒꯤ ꯁꯦꯜꯒꯤ ꯁꯦꯟꯗꯣꯏꯅ ꯈ꯭ꯋꯥꯡꯁꯦ ꯀꯣꯏꯔꯦ ꯃꯁꯤ ꯗꯨꯀꯥꯟꯗꯁꯨ ꯍꯥꯟꯅꯒꯤ ꯁꯦꯟ ꯊꯤꯗꯣꯛꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯄꯣꯠꯁꯨ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯦꯟꯕꯁꯦ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯅꯠꯇꯦ ꯍꯤꯡꯕꯁꯤꯕꯨ ꯆꯥꯕ ꯈꯛꯇꯅ ꯌꯥꯕ꯭ꯔꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯡ ꯆꯟꯗ꯭ꯔꯤ ꯃꯤꯡꯖꯟ ꯁꯦꯜ ꯑꯃꯗꯤ ꯐꯤ ꯊꯤꯗꯣꯛꯇ꯭ꯔꯕꯗꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯀꯅꯨ ꯍꯥꯏꯅꯦ ꯑꯗꯨꯅꯅꯦ ꯅꯨꯃꯤꯠ 2 ꯁꯨꯔꯕꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤꯗꯤ ꯈꯔꯗꯤ ꯈꯟꯖꯤ ꯀꯩꯗꯧꯒꯦ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯋꯥꯔꯛꯏꯕꯅꯤꯅꯦ ꯑꯩꯁꯤꯕꯨ ꯅꯪꯅ ꯍꯥꯏꯕ ꯏꯟꯒꯗꯕ ꯅꯨꯄꯥ ꯇꯪꯈꯥꯏ ꯅꯨꯄꯤ ꯇꯪꯈꯥꯏꯒꯤ ꯀꯥꯡꯕꯨ ꯎꯕ꯭ꯔꯣ ꯍꯥꯏꯕꯤꯒꯦ ꯅꯪꯁꯦ ꯅꯪꯒꯤ ꯃꯥꯃꯅ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯦ ꯇꯧꯕꯗꯨꯗ ꯅꯪ ꯃꯥꯃꯒꯤ ꯃꯃꯥ ꯌꯦꯡꯗꯨꯅ ꯂꯧꯈꯤꯕꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯆꯥꯝꯃꯅ ꯍꯧꯖꯤꯛꯁꯦ ꯏꯇꯨꯡꯁꯤꯗ ꯌꯥꯅꯔꯤꯕꯅꯤ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯏꯅꯥꯎ ꯆꯥꯝꯃꯅ ꯅꯪꯒꯤ ꯅꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯤ ꯑꯃꯗꯤ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯔꯥꯎ ꯇꯌꯥꯝꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯅꯅꯦ ꯂꯩ ꯆꯥꯏꯕꯒꯨꯝ ꯆꯥꯏꯔꯤ ꯍꯥꯏꯕꯁꯨꯅꯦ ꯑꯩ ꯈꯪꯉꯤ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯇꯣꯉꯥꯟꯕ ꯑꯁꯥ ꯀꯌꯥ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯅꯪꯅ 2 ꯂꯥꯛ 3 ꯂꯥꯛꯇ ꯇꯧꯗꯨꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯅꯗꯤꯅꯦ ꯏꯃꯨꯡ ꯑꯁꯤꯗ ꯆꯥꯎꯈꯠꯄ ꯑꯃꯇ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯃꯃꯤ ꯌꯥꯝꯅ ꯁꯥꯝꯈ꯭ꯔꯦ ꯄꯣꯇꯥꯡ ꯆꯇꯥꯡ ꯃꯔꯛ ꯑꯁꯤꯗ ꯑꯩ ꯑꯉꯥꯡ ꯑꯅꯤꯁꯤꯒꯅꯦ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯍꯤꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯁꯤꯈ꯭ꯔꯣꯗꯅ ꯁꯤꯈ꯭ꯔꯣ ꯑꯁ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯄꯥꯏꯔꯛꯀꯅꯣ ꯆꯠꯊꯣꯛꯎ ꯑꯩꯒꯤ ꯄꯣꯊꯥꯕ ꯌꯥꯕ ꯃꯐꯝ ꯊꯤꯔꯨꯒꯦ ꯅꯪꯒꯤꯁꯨ ꯍꯦꯔꯣ ꯁꯒꯦꯟꯕ ꯌꯥꯝ ꯂꯩ ꯍꯥꯏꯕꯗ ꯆꯠꯀꯦꯔ ꯀꯣꯏꯒꯦꯔ ꯅꯅꯤꯡ ꯇꯝꯃꯨ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯅꯪꯁꯨ ꯅꯪ ꯊꯣꯛꯄ ꯁꯦꯟ ꯇꯥꯟꯕ ꯇꯝꯃꯨ ꯁꯦꯟ ꯇꯥꯟꯒꯅꯤ ꯈꯜꯂꯣ ꯄꯨꯁꯜꯂꯛꯂꯒ ꯆꯥꯅꯦꯗꯕ ꯈꯟꯕ ꯂꯦꯝꯖ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤ ꯅꯊꯤꯕꯣꯡꯗꯣ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯦ ꯅꯣꯡꯃ ꯍꯜꯂꯛꯄ꯭ꯔꯥ ꯍꯜꯂꯛꯇꯦ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯗꯒꯤ ꯆꯍꯤ ꯐꯥꯔꯛꯂꯦ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯃꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦ ꯏꯆꯥ ꯄꯤꯁꯛ ꯑꯅꯤꯗꯨꯒ ꯉꯧꯗꯨꯅ ꯂꯩꯈꯤ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯦꯟꯈꯤ ꯏꯆꯥꯁꯤꯡ ꯑꯗꯨꯅ ꯆꯥꯒꯦ ꯏꯃꯥ ꯄꯤꯌꯨ ꯏꯃꯥ ꯆꯥꯔꯒꯦ ꯀꯞꯁꯤꯜꯂꯛꯄꯗ ꯅꯥꯀꯣꯡ ꯑꯁꯦ ꯁꯤꯡꯖꯥ ꯌꯩꯈꯤ ꯅꯤꯗꯨꯅ ꯊꯥꯛꯀꯦ ꯍꯣꯠꯅꯔꯣꯏ 5ꯅꯤ 10ꯅꯤ ꯊꯥ ꯑꯃꯨꯛ ꯃꯉꯥꯏ ꯀꯗꯥꯏꯗꯅꯣ ꯀꯅꯥꯗꯒꯤꯅꯣ ꯑꯩꯅ ꯅꯤꯔꯨꯒꯗꯕꯁꯤꯕꯣ ꯉꯥꯏꯈꯣꯍꯦ ꯑꯥꯏꯕꯦꯝꯃ ꯀꯣꯝꯕꯤ ꯌꯦꯡꯉꯨ ꯀꯩ ꯍꯥꯏꯒꯦ ꯇꯥꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯣꯍꯣꯔꯤꯅꯤ ꯃꯥ ꯏꯝꯐꯥꯜꯗ ꯍꯥꯏꯒꯠꯀꯗꯧꯕꯗ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯑꯃ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕꯗꯒꯤ ꯂꯝꯕꯤꯁꯨ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯦ ꯍꯣꯇꯦꯜ ꯑꯌꯥꯝꯕꯁꯨ ꯂꯣꯏꯅ ꯊꯣꯡ ꯊꯤꯡꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯅꯪꯒꯤꯁꯤꯡꯗ ꯃꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯁꯤꯜꯂꯨ ꯅꯪꯒꯤ ꯑꯋꯥꯃꯜꯁꯨ ꯈꯔ ꯐꯪꯖꯧ ꯀꯗꯥꯏ ꯈꯔ ꯄꯤꯔꯛꯎꯁꯦ ꯁꯤ ꯂꯧꯁꯜꯂꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯁꯤꯅ ꯁꯤꯜꯂꯨ ꯃꯈꯥ ꯇꯥꯕ ꯂꯥꯛꯈꯤꯅꯤ ꯅꯨꯃꯤꯠ 2 3ꯗꯤꯅꯦ ꯏꯕꯦꯝꯃꯅ ꯃꯥꯒꯤꯗꯃꯛ ꯈꯔ ꯋꯥꯕꯤꯕ ꯇꯥꯔꯦꯀꯣ ꯐꯅꯤ ꯗꯥꯗꯥ Mama sakla be aku sak thongi roja. ꯊꯣꯡꯒꯗꯕꯅꯦ ꯏꯆꯥꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦ ꯅꯈꯣꯏ ꯑꯅꯤꯅꯦ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯇꯧꯔ ꯂꯩꯔꯝꯃꯣ ꯃꯃꯥꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯅꯕ ꯀꯩꯅꯣ ꯈꯔ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯈꯤꯒꯦ ꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯑꯝꯃꯣ ꯋꯥꯔꯝꯃꯅꯤ Karigino baba na sungla laktrisha. School kagi mama school ki puri lebio.
Haima, sidi na khoi ni di zadrabo. Se, chasaluko. Tamo, chakjana ba tawsida chak thirage. Ngai kho tap na sage nang mating am tapang pos loi thokre kitang thangning nang hawam nang lobiru gira se paisa silo are mbasina ne nang seasonero Che, sida leire. Ngai khone nangbo ai wam ta haige ne kari wa noi che maira sangda ngarang numida nangi wa ngak tangang na khare sakhang da banupa ma nangi da ahing nungthin ma phang khang da na leiri ba se yamna sum da ba mani mayam na dine ngarang numida mak lak tu na nabani bu mayam mang da puthok tu na khongoi na ba pangkhi bani adu bu ne aina ai warake haijabadagi mayam do wa makha ta da bani wa yamna tingai da ne Nangi phanaba masilo. Yarabadi nang hayemak mafam masi thadokuna zatkinaba taw. Natrabadi ne yamna khudong thiba oirakani. Nakhoi sune ibema khara khit heman khara bhaibaduni. Halaktriba nupa adubu si kharabra natragana hinglibra haiba phawba hek khangdana. Atopa nupa amada amu yum pangani do haina lawriba nangi khongthang se aikhoi di ngaktaba ngamde. Isen hairiba se nang sauganu. Nangi na wong na tawo dun hai bane ai sat lage isa ani du puduna magi matung induna imphal da lakle mapok thina pokpagi aphanuai leite aibu yokpini haina pubirakliba nupa adusu yumda aibu pasimduna changba ngamde khwairaman kaithel kasil amada bhara ka ama lauduna ai amadi angang singbu thambire matang adu phawbadi aigi lamchatta amak pahinabagi wakhaldi hairu tawriba khara adugi damak ahing kaya ithatta kapsaki